ngasisu miyamgidamak nungaiba wari ama puduna lakjare. Wari asigi mamingna Rajkumar gi marup Sansenba nupa. Wari asibu ibirakpa Rosila. Thaina ningthaupanba leibak amada laiba kauba nupa macha ama leirami. Laibagi mama mapa laibak thiba thaudok amadagi laibana pungkak chaurakpa aduwaida machabu huntoklamlaga taibangpan thadokirami. Mama mapa leitrabada laiba hangboksang aduda matomta leirami. Laibagi mataududa nungaitraduna khul adugi miyoisingna laibabu khul adugi sanselhalami. Aduga makhoigi sansenbibagi mamal oina makhoina laibana chananaba phaucheng insang napina chingba kaya ama pibirami. Asumna laibana khulgi miyoisingi sansenbibagi mamal oina phanglakpa phau cheng insang napising adugi matengna mahak komna hingjarami. Laiba ayamba matamda sansenduna leibana mahaki marup amata leiramde. Mahaki marup haibabu mahakna pairiba basi aduga mahakna seliba sansing aduga oirami. Ngasisu laiba mahausagum masa matomta chak thongjaduna charaba matungda sansenba chatnanaba makhutta chai ama pairaga makhwangdana magi basi adu yansinduna thoraklami. Mahakna leirak khulak changduna asumna laurami. Santharo, Santharo! Laibana laubudu taraduna khulgi miyoisingna makhoi sal adu thadok naraklami. Aduga mahakna khulgi lampak tamna sansing adu hoiduna puraklami. Hai ni he, hai! Asumna lampak tu yorakpada sansing du senaduna sajik pijarami. Ngaihak asumna sansing adu sajik pijaraba matungda laiba machi amada changsinduna phamlaga magi basi du puthokduna khonglami. Magi basi makholdu tabada ahal kharana asumna hainarami. Laibagi basi makholse tabada nushikhreda ko. Hoine, yamnabu hairine. Aidi magi basi makholse tabada pukningse inaunawi. Aidine nungtigi mana basi khongbase taraga potharibani. Somdana laibaso basi khongna sansing adubu yengli. Ngaihak leiraga san ani ahum lampak adugi nakanda leiba ingkhol amada changkhige tawi. Laiba basi khongba toktuna fuk hawalaklaga jay adu pairaga chensinduna sa sansing adu tanthoklami. Hai, changkinuni he. Noibu miwata batarin he. Asumna sansing adu migi ingkholda changkhige tawbada tanthoraklaba matungda mahak amuk phamduna basi khonglami. Numidang wairam tasilakle. Laiba sansing adu lampak adudagi hoiduna puraklaba matungda sansingdu yumda thanjillamlaga mahak mayumda halaklami. Mayum yaurabada laibana sing khara hana laushinduna chakhumda thanami. Aduga makhong mukhut hamdoktuna chak insang thongnanaba amuk honarami. Ngaihak leiraga chak insang thongba loiraduna chathokle. Aduga thonglon silamlaga phamungda changduna potharami. Asumna matam khara haukhre. Nongmadi leipak adugi ningthau maharani anina makhoigi machanupa yuhenba puduna manai masen kharaga leipak adu thongnaba koiba laklami. Makoina asum lakpada laibagi basi makhol adu tarai. Machanupa yohenba basi makhol adu tabada yengningladuna makhol adu tamna chenkirami. Mama maharani na asumna hairai. Yohenba, kaiduna nangna chalidubo? Ima, ai samta chalugi, noi leiram. Thuna la uko? Hoi ma, ase haiduna yohenba laibagi manak tamna laklami. Ningthau maharani aduso khunjasingga wari watai tawduna lehaure. Laibagi manak yaurabada yohenba ngaihak leptuna yenglami. Laiba basi khongbado toklaga yohenbada asumna hanglai. Maro, kanano nangbo? Sida kaidoba lakpano? Aigi ming yohenba kawe. Leipak asigi ningthaugi machani. Nangi basi makholse tabada ai makhol ase thiraga laini. Ado, nang khula sidagiro mingna kai kauge. Aigi ming laiba kawe. Ai khula sidagini. Aigidi ima ipa amta leitre. Laibagi wadu taraga yohenba nungaitaba phaurai aduga asumna hanglai. Adudi nangdi kanaga kamai leiriba? Aidi tomta lei khulgi sasansingse aina selini. Aduga moina aingonda phau cheng insang napi chana thaknanaba loina pibiye. O ado ngasidagi akhoi ani marup oirase. Ai nangna basi khongbado yam taningeba. Hoi, nangna basi khongba taninga kandane hekta lao. Ai mafam sida nungtigi adum sasenba laeba. Adudi ngasigidi chalage ko. Asi haiduna yohenba chatkirami.
ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯏꯕꯒ ꯌꯣꯍꯦꯟꯕꯒꯗꯨ ꯃꯔꯨꯞ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯌꯣꯍꯦꯟꯕꯅ ꯂꯥꯏꯕꯒꯤ ꯁꯟ ꯁꯦꯟꯐꯝ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯕꯗ ꯕꯥꯁꯤ ꯈꯣꯡꯍꯟꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯥꯏꯕꯒ ꯌꯣꯍꯦꯟꯕꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯉꯁꯤꯁꯨ ꯌꯣꯍꯦꯟꯕꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯏꯕꯒꯤ ꯁꯟ ꯁꯦꯟꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯕ ꯌꯣꯍꯦꯟꯕ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪ ꯂꯥꯛꯑꯕꯣ? ꯑꯩꯁꯨ ꯁꯟꯁꯤꯡꯁꯦ ꯁꯦꯟꯅꯕꯗ ꯋꯥꯔꯦꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯕꯅꯤ." ꯌꯣꯍꯦꯟꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯣ, ꯅꯪ ꯋꯥꯔꯝꯃꯅꯤꯅ ꯑꯩꯅ ꯏꯁꯤꯡꯒꯅꯦ ꯆꯥꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯄꯨꯔꯛꯄꯅꯤ." "ꯑꯦ, ꯇꯥꯟ ꯆꯥꯔꯦꯗ ꯑꯗꯨꯗꯤ." "ꯆꯥꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯣꯍꯦꯟꯕꯅ ꯏꯁꯤꯡꯒ ꯆꯥꯅꯅꯕ ꯀꯩꯀꯩꯅꯣ ꯄꯨꯔꯛꯄꯗꯨ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯅ ꯆꯥꯅ ꯌꯣꯍꯦꯟꯕ ꯂꯥꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯗꯤꯅꯦ ꯅꯪꯅ ꯈꯣꯡꯕ ꯕꯥꯁꯤꯒꯤ ꯃꯈꯣꯜꯁꯦ ꯇꯥꯕꯗ ꯑꯋꯥꯕꯒꯁꯦ ꯂꯣꯏꯅ ꯀꯥꯎꯏ, ꯑꯅꯥꯕꯒ ꯂꯩꯔꯁꯨ ꯂꯣꯏꯅ ꯐꯈꯤꯗꯧ ꯃꯥꯜꯂꯤ." ꯂꯥꯏꯕ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯁꯦꯡꯕꯔꯅꯦ?" "ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ, ꯑꯗꯣ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯀꯥꯟꯗ ꯀꯣꯅꯨꯡꯒꯤ ꯕꯥꯁꯤ ꯈꯣꯡꯕ ꯑꯣꯏꯍꯟꯗꯣꯏꯅꯤ, ꯑꯗꯨꯒꯅꯦ ꯖꯒꯣꯏ ꯁꯥꯕꯤ ꯏꯁꯩ ꯁꯛꯄꯤꯁꯤꯡꯗꯣ ꯏꯇꯥꯎꯒꯤ ꯕꯥꯁꯤ ꯃꯈꯣꯜꯗ ꯉꯥꯎꯍꯟꯒꯦ, ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯏꯇꯥꯎꯒꯤ ꯕꯥꯁꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕ ꯐꯪꯂꯅꯤꯗꯅ." ꯌꯣꯍꯦꯟꯕꯒꯤ ꯋꯥꯗꯣ ꯂꯥꯏꯕꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯁꯦꯡꯕꯒꯤ ꯑꯩꯕꯨ ꯀꯣꯅꯨꯡꯒꯤ ꯕꯥꯁꯤ ꯈꯣꯡꯕ ꯑꯣꯏꯍꯟꯒꯗ꯭ꯔꯅꯦ? ꯑꯩꯅ ꯁꯟ ꯁꯦꯟꯕ, ꯑꯗꯨꯒ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ, ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯒꯗ꯭ꯔꯅꯦ?" ꯂꯥꯏꯕꯒꯤ ꯋꯥꯗꯣ ꯌꯣꯍꯦꯟꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯇꯤꯟꯅꯔꯛꯑꯒ ꯑꯩꯅ ꯅꯪ ꯀꯃꯥꯏꯅ ꯀꯥꯎꯗꯣꯏꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯁꯦ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯑꯗꯣ ꯅꯪꯅꯦ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ ꯈꯪꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨꯗꯅꯦ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ." ꯂꯥꯏꯕꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ." "ꯑꯗꯣ ꯏꯇꯥꯎ, ꯑꯩ ꯆꯠꯂꯒꯦꯀꯣ." "ꯍꯣꯏ." ꯌꯣꯍꯦꯟꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, "ꯏꯇꯥꯎ, ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ." "ꯍꯣꯏ ꯏꯇꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕ ꯌꯣꯍꯦꯟꯕ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯧꯄꯨꯕ ꯄꯨꯝꯅꯃꯛ ꯀꯧꯗꯨꯅ ꯃꯤꯐꯝ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕꯁꯦ ꯋꯥꯐꯝ ꯑꯃ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯑꯩ ꯏꯁꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯦ ꯑꯩꯒꯤ ꯏꯆꯥ ꯌꯣꯍꯦꯟꯕꯗ ꯁꯤꯟꯅꯔꯒꯦ ꯈꯜꯂꯦ꯫ ꯍꯌꯦꯡꯁꯦ ꯃꯥꯒꯤ ꯆꯍꯤ 15 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯅꯤ, ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯍꯦꯛꯇ ꯐꯝ ꯑꯁꯤ ꯁꯤꯟꯅꯔꯒꯦ ꯈꯜꯂꯦ꯫ ꯃꯌꯥꯝꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯌꯨ ꯇꯥꯁꯤ." ꯊꯧꯄꯨꯕ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧꯒꯤ ꯐꯤꯔꯦꯞꯇꯣ ꯑꯩꯗꯤ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ." "ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ, ꯃꯇꯝ ꯆꯞ ꯆꯥꯔꯦ. ꯏꯅꯤꯡꯊꯧꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ." ꯑꯁꯨꯝꯅ ꯊꯧꯄꯨꯕ ꯃꯌꯥꯝꯒꯤ ꯕꯤꯆꯥꯔꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯣꯍꯦꯟꯕꯗꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯅꯥ ꯂꯩ? ꯅꯈꯣꯏ ꯈꯔ ꯍꯧꯖꯤꯛꯃꯛ ꯂꯩꯄꯥꯛ ꯊꯨꯡꯅ ꯆꯠꯇꯨꯅ ꯍꯌꯦꯡ ꯏꯆꯥꯅꯨꯄꯥ ꯌꯣꯍꯦꯟꯕꯗ ꯅꯤꯡꯊꯧ ꯐꯝ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯨꯆꯣ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯏ ꯈꯔ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯄꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, "ꯇꯥꯎ ꯇꯥꯎ, ꯍꯌꯦꯡꯗꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯣꯍꯦꯟꯕꯅ ꯑꯣꯏꯔꯒꯅꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯆꯠꯇꯨꯅ ꯂꯥꯎꯕ ꯑꯗꯨ ꯂꯥꯏꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯕꯗꯨ ꯃꯇꯥꯎ ꯌꯣꯍꯦꯟꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯑꯣ, ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯏꯇꯥꯎꯅ ꯅꯤꯡꯊꯧ ꯑꯣꯏꯔꯗꯕꯀꯣ? ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯁꯦ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯥꯏꯕ ꯌꯥꯝ ꯍꯔꯥꯎꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯀꯣꯅꯨꯡ ꯌꯧꯔꯛꯄꯗ ꯂꯥꯏꯕꯅ ꯊꯣꯉꯥꯛꯄ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯎꯅꯕ ꯑꯃꯨꯛꯇ ꯆꯪꯖꯒꯦꯕ." ꯂꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯉꯥꯛꯄ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯅꯪꯒꯤ ꯃꯔꯨꯞ ꯍꯥꯏꯕ? ꯅꯪꯒꯤ ꯃꯔꯨꯞꯇꯤ ꯀꯅꯥꯅꯣ?" "ꯑꯩꯒꯤ ꯃꯔꯨꯞ ꯌꯣꯍꯦꯟꯕꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ. ꯉꯁꯤꯁꯦ ꯏꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯐꯝ ꯁꯤꯟꯅꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯇꯥꯖꯩ. ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯔꯨꯞ ꯌꯣꯍꯦꯟꯕꯗ ꯃꯥꯒꯤ ꯃꯔꯨꯞ
ꯁꯟ ꯁꯦꯟꯕ ꯂꯥꯏꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ꯫ ꯂꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, ꯀꯔꯤ? ꯁꯟ ꯁꯦꯟꯕ ꯂꯥꯏꯕ ꯍꯥꯏꯕ? ꯅꯤꯡꯊꯧ ꯑꯃꯒ ꯁꯟ ꯁꯦꯟꯕ ꯑꯃꯒꯕꯨ ꯀꯔꯝꯅ ꯃꯔꯨꯞ ꯑꯣꯏꯒꯗꯧꯔꯤꯕ? ꯅꯪꯒꯤꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯐꯨꯔꯒ ꯇꯥꯟꯗ꯭ꯔꯤꯉꯩꯗꯅꯦ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯂꯥꯏꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯣ ꯃꯔꯨꯞ, ꯌꯣꯍꯦꯟꯕꯗ ꯃꯥꯒꯤ ꯃꯔꯨꯞ ꯂꯥꯏꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯃꯥ ꯁꯣꯏꯗꯅ ꯑꯩꯕꯨ ꯎꯅꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯥꯏꯕ ꯍꯥꯏꯗꯕ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ? ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯀꯣ, ꯆꯠꯍꯧꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯊꯣꯉꯥꯛꯄ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯝꯃꯗꯤ ꯃꯥꯕꯨ ꯆꯪꯍꯟꯗꯕꯒꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯇꯥꯟꯊꯣꯔꯛꯑꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯅꯦ ꯏꯅꯤꯡꯊꯧꯗ ꯆꯪꯂꯒ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯅꯪ ꯅꯨꯄꯥ ꯑꯁꯦ ꯉꯥꯏꯍꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯉꯥꯛꯄ ꯑꯃ ꯑꯗꯨ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯌꯣꯍꯦꯟꯕꯒ ꯎꯅꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯊꯧꯄꯨꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯣꯍꯦꯟꯕꯗ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯎꯞꯄꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, ꯏꯅꯤꯡꯊꯧ ꯌꯣꯍꯦꯟꯕꯅ ꯌꯥꯏꯐꯔꯦ! ꯏꯅꯤꯡꯊꯧ ꯌꯣꯍꯦꯟꯕꯅ ꯌꯥꯏꯐꯔꯦ! ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯉꯥꯛꯄꯗꯨ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯣꯍꯦꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯃꯔꯨꯞꯅꯦ ꯍꯥꯏꯗꯨꯅ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯃ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯆꯪꯍꯟꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯣꯍꯦꯟꯕꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤ? ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯃꯒ ꯅꯤꯡꯊꯧ ꯑꯃꯒ ꯀꯔꯝꯅ ꯃꯔꯨꯞ ꯑꯣꯏꯒꯗꯧꯔꯤꯕ? ꯇꯤꯜꯂꯤꯕ ꯀꯣꯅꯨꯡꯒꯤ ꯊꯧꯄꯨꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯃꯤ, ꯀꯔꯤꯅꯣꯅꯦ ꯏꯅꯤꯡꯊꯧ ꯑꯁꯤꯕꯣ? ꯁꯟ ꯁꯦꯟꯕ ꯃꯤꯒ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯇꯤꯟꯅꯅꯤꯡꯉꯥꯏ ꯃꯔꯨꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯁꯟ ꯁꯦꯟꯕ ꯅꯨꯄꯥꯗꯨꯒ ꯀꯃꯥꯏ ꯇꯤꯟꯅꯔꯨꯔꯤꯅꯣ? ꯌꯣꯍꯦꯟꯕꯗꯨ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯒꯤ ꯊꯧꯄꯨꯕꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯑꯩ ꯁꯟ ꯁꯦꯟꯕ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗ ꯇꯤꯟꯅꯈꯤꯕ ꯂꯩꯇꯦ꯫ ꯃꯥꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ, ꯃꯥꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯇꯥꯟꯊꯣꯛꯈꯣ, ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯛꯇꯅꯕ ꯈꯪꯍꯟꯈꯣ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯉꯥꯛꯄꯗꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯊꯣꯔꯛꯂꯦ꯫ ꯊꯣꯉꯥꯛꯄ ꯊꯣꯔꯛꯄ ꯎꯕꯗ ꯂꯥꯏꯕ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯀꯔꯤ ꯍꯥꯏꯔꯛꯏ? ꯑꯩꯕꯨ ꯆꯪꯉꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛꯀ ꯇꯧꯔꯗꯅ ꯏꯅꯤꯡꯊꯧꯅ ꯅꯪ ꯃꯇꯨꯡꯗꯅꯦ ꯀꯣꯅꯨꯡꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯋꯥꯐꯝ ꯑꯁꯦ ꯊꯋꯥ ꯁꯥꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯀꯣꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯁꯣꯏꯗꯅ ꯊꯝꯒꯅꯤ ꯈꯪꯉꯨ꯫ ꯂꯥꯏꯕ ꯊꯣꯉꯥꯛꯄ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯁꯨꯛ ꯁꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯉꯥꯛꯄ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ, ꯁꯟ ꯁꯦꯟꯕ ꯑꯃꯒ ꯅꯤꯡꯊꯧꯒꯕꯨ ꯀꯃꯥꯏ ꯃꯔꯨꯞ ꯑꯣꯏꯗꯣꯏꯅꯣ? ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯂꯥꯏꯕꯗ ꯌꯦꯡꯂꯒ ꯀꯔꯦꯝꯅꯅ ꯅꯣꯛꯂꯝꯃꯤ꯫ ꯂꯥꯏꯕ ꯃꯥꯒꯤ ꯃꯔꯨꯞ ꯌꯣꯍꯦꯟꯕ ꯃꯥꯕꯨ ꯀꯥꯎꯈ꯭ꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯣꯍꯦꯟꯕꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯁꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯣꯍꯦꯟꯕꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯣꯍꯦꯟꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯃꯅꯥꯏ ꯃꯁꯤꯟ ꯈꯔꯒ ꯂꯣꯏꯅꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯎꯅꯅꯕ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯂꯥꯛꯄꯒꯤ प्रꯖꯥꯁꯤꯡꯅ ꯂꯥꯡꯅꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯔꯛꯂꯒ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ प्रजा ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯌꯣꯍꯦꯟꯕꯒꯤ ꯃꯃꯧ ꯑꯁꯦ ꯎꯕ ꯐꯪꯗꯅ ꯁꯤꯈ꯭ꯔꯕꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯌꯣꯍꯦꯟꯕꯒꯤ ꯃꯍꯥꯔꯥꯅꯤꯁꯦ ꯃꯄꯣꯛ ꯌꯥꯎꯄꯥꯎ ꯌꯥꯝꯅ ꯐꯩ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯅꯩꯅꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯏꯕꯅ ꯌꯣꯍꯦꯟꯕ ꯎꯕꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, ꯃꯔꯨꯞ, ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯂꯥꯏꯕꯅ ꯌꯣꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯕꯗꯤ ꯂꯥꯏꯕꯕꯨ ꯎꯁꯤꯟꯅꯔꯝꯗꯦ꯫ ꯂꯥꯏꯕꯅ ꯌꯣꯍꯦꯟꯕꯗ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯏꯅꯤꯡꯊꯧꯗ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯔꯤꯁꯤꯗꯤ? ꯂꯥꯏꯕꯅ ꯌꯣꯍꯦꯟꯕꯗ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ, ꯃꯔꯨꯞ, ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯃꯌꯥꯝꯗꯨ ꯂꯥꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯌꯣꯍꯦꯟꯕꯅ ꯃꯅꯥꯏꯁꯤꯡꯗ ꯂꯥꯏꯕꯕꯨ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫
ꯃꯅꯥꯏ ꯑꯅꯤ ꯂꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯅꯨꯄꯥ, ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯀꯧꯔꯛꯑꯣ ꯍꯥꯏ, ꯆꯠꯁꯤꯂꯥꯎ꯫ ꯃꯅꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯕ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯈꯪꯉꯕꯅꯤ, ꯑꯩ ꯍꯦꯛ ꯎꯕꯒ ꯏꯇꯥꯎꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯕ, ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯒ ꯂꯥꯏꯕꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯅ ꯂꯥꯏꯕꯕꯨ ꯈꯔ ꯂꯥꯞꯅ ꯃꯤ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯤꯅ ꯐꯨꯔꯝꯃꯤ, ꯑꯗꯨꯒ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯃꯗ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯅꯪ ꯌꯥꯝ ꯊꯤꯅꯗꯤ ꯐꯨꯈꯤꯗꯦꯀꯣ, ꯑꯃꯨꯛ ꯁꯤꯔꯝꯗꯅ꯫ ꯃꯅꯥꯏ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯐꯨꯗꯦ ꯐꯨꯗꯦ, ꯁꯨꯝ ꯋꯥꯟꯊꯅꯕ ꯇꯧꯕ ꯈꯛꯇꯅꯤ꯫ ꯃꯥꯒꯤ ꯀꯩ ꯃꯇꯤꯛ ꯂꯩꯔꯗꯅ ꯏꯅꯤꯡꯊꯧꯕꯨ ꯃꯥꯒꯤ ꯃꯔꯨꯞꯅꯤ ꯀꯥꯏꯅ ꯍꯥꯏꯖꯟꯗꯅ꯫ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯅꯍꯥꯟꯋꯥꯏ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯃꯥꯅꯦ, ꯑꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯑꯗꯨꯅꯅꯦ ꯋꯥꯟꯊꯍꯜꯂꯒ ꯈꯛꯇ ꯇꯣꯛꯂꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯥ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯝꯒꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯎꯄꯥꯏ ꯂꯩꯇꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯎꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯌꯣꯍꯦꯟꯕꯗꯨ ꯀꯣꯅꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯃꯥꯒ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯥꯕꯨ ꯈꯪꯗꯕ ꯖꯥꯠꯂꯥ? ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯃꯥꯒ ꯇꯤꯟꯅꯔꯕꯗꯤ प्रजाꯁꯤꯡꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯒꯅꯤ? ꯑꯩ ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯗꯕ ꯌꯥꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯣꯍꯦꯟꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯅꯦ, ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯕꯨꯗꯤ ꯍꯥꯏꯔꯅꯤ, ꯑꯗꯣ ꯅꯪ ꯃꯥꯒꯤ ꯆꯩꯅꯥꯗꯨꯗꯤ ꯅꯪ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯣ? ꯌꯣꯍꯦꯟꯕꯗꯨ ꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ ꯅꯪ? ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯁꯤꯗ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯌꯣꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯒꯤ ꯃꯔꯨꯞꯅꯤ, ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤꯅ ꯌꯦꯛꯅꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏ ꯑꯃ ꯌꯣꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯅꯤꯡꯊꯧꯅ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯌꯣꯍꯦꯟꯕꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯀꯩꯁꯨ ꯅꯠꯇꯦ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯌꯣꯍꯦꯟꯕꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯒꯦ ꯈꯟꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯁꯨ ꯄꯨꯡꯅꯥ ꯅꯥꯔꯝꯃꯤ꯫ ꯑꯌꯣ, ꯀꯩꯅꯣ ꯑꯩꯅ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ? ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯑꯁꯤꯅ ꯇꯤꯡꯈꯪꯅ ꯊꯤꯟꯕꯗꯧꯅ ꯆꯩꯅꯥ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯇꯟꯖꯥ ꯑꯗꯨꯗ ꯌꯣꯍꯦꯟꯕꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯌꯣꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥ ꯄꯨꯝꯕ ꯇꯤꯡꯈꯪ ꯉꯥꯛꯇ ꯉꯥꯏꯔꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯗꯣ ꯊꯨꯅ ꯀꯧꯔꯨꯆꯣ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯠꯇꯨꯅ ꯑꯈꯪ ꯑꯍꯩꯁꯤꯡ ꯀꯧꯔꯨꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩ ꯑꯃꯗꯤ ꯊꯧ ꯄꯨꯕꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯌꯣꯍꯦꯟꯕꯒꯤ ꯃꯁꯥꯗ ꯇꯤꯡꯈꯪ ꯑꯃ ꯁꯠꯂꯝꯃꯤ꯫ ꯇꯤꯡꯈꯪ ꯑꯗꯨ ꯍꯦꯛ ꯁꯠꯄꯒ ꯇꯤꯡꯈꯪ ꯑꯃ ꯑꯃꯨꯛ ꯃꯁꯥ ꯃꯇꯣꯝꯇ ꯍꯦꯛꯇ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯗꯤ ꯌꯥꯝ ꯑꯔꯨꯕ ꯐꯤꯕꯝꯅꯤ, ꯀꯃꯥꯏ ꯇꯧꯅꯤ? ꯑꯃꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯁꯤꯒꯨꯝꯕ ꯂꯥꯏꯅꯥꯁꯤꯗꯤ ꯂꯥꯌꯦꯡꯕꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ, ꯑꯗꯨꯒ ꯊꯦꯡꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯒꯤ ꯆꯩꯅꯥ ꯑꯁꯤꯕꯨ ꯐꯍꯟꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯇꯤꯡꯈꯪ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯖꯗ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯊꯧꯄꯨꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩ ꯀꯌా ꯑꯃ ꯊꯤꯗꯨꯅ ꯑꯃꯨꯛ ꯌꯦꯡꯍꯟꯁꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩ ꯑꯃꯗꯤ ꯊꯧꯄꯨꯕꯁꯤꯡ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛ ꯀꯧꯗꯨꯅ ꯇꯤꯡꯈꯪ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ꯫
ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯃꯗ ꯐꯝꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕꯗꯤ?" "ꯀꯤꯒꯅꯨ, ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯃꯁꯥꯒꯤꯅꯤ, ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯧꯏ꯫ ꯅꯪꯕꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯕꯤꯔꯣ? ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨ." ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯔꯥꯅꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯃꯥꯏ ꯈꯪꯉꯝꯃꯤꯕ?" "ꯑꯗꯨꯇ ꯅꯠꯇꯦ, ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯒꯤ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯉꯤ꯫ ꯅꯪꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯔꯣ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯒꯤ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯍꯦꯛ ꯉꯝꯂꯕ, ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ." "ꯐꯔꯦ, ꯏꯅꯤꯡꯊꯧꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯇꯤꯡꯈꯪ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯔꯒꯦ꯫ ꯑꯗꯣ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯅꯪ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯄꯥꯝꯕ꯭ꯔꯣ? ꯁꯦ, ꯂꯣꯏꯅ ꯂꯧꯖꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯇꯤꯡꯈꯪꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ." ꯑꯁꯨꯝꯅ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯐꯖꯔꯕ꯭ꯔꯥ ꯌꯦꯡꯉꯨ." ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯁꯤꯗꯤ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯗꯤ?" ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒ ꯁꯛ ꯄꯨꯔꯥ ꯃꯥꯟꯅꯔꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ, ꯃꯥꯟꯅꯩꯌꯦ꯫ ꯑꯗꯣ ꯅꯪꯒꯤ ꯅꯁꯛꯇꯤ ꯀꯃꯥꯏ ꯇꯧꯔꯤ ꯈꯪꯅꯤꯡꯗ꯭ꯔꯣ? ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯗꯅꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ." ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯁꯛꯇꯨ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯑꯣꯏꯔꯝꯂꯦ꯫ "ꯀꯩꯅꯣ ꯑꯩꯒꯤ ꯁꯛꯁꯤꯕꯣ? ꯃꯁꯤ ꯑꯣꯏꯕ ꯈꯛ ꯌꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯁꯤꯟꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯁꯤꯗ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ." ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯅꯣꯏꯕꯨ ꯀꯩꯗꯧ ꯂꯩꯒꯦ? ꯁꯤꯗ ꯑꯉꯥꯎꯕꯤ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ?" ꯃꯍꯥꯔꯥꯅꯤ ꯑꯁꯦꯡꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ, ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ, ꯑꯩ ꯃꯍꯥꯔꯥꯅꯤꯅꯤ. ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ." ꯁꯥꯁꯤꯟꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯌꯦꯡꯗꯅ ꯂꯩꯔꯤꯅꯣ ꯅꯣꯏꯕꯣ? ꯑꯉꯥꯎꯕꯤꯁꯦ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯣ." "ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ." ꯃꯍꯥꯔꯥꯅꯤ ꯑꯁꯦꯡꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯥꯅ ꯍꯥꯏꯁꯦ ꯊꯥꯖꯔꯨꯅꯨ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯥꯁꯤꯟꯅꯕ ꯃꯍꯥꯔꯥꯅꯤꯅꯤ. ꯃꯍꯥꯔꯥꯅꯤ ꯑꯁꯦꯡꯕꯗꯤ ꯑꯩꯅꯤ." ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯊꯥꯖꯔꯝꯗ꯭ꯔꯦ꯫ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯆꯪꯗꯨꯅꯏꯜꯂꯒ ꯇꯥꯜꯂꯣ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ." ꯃꯍꯥꯔꯥꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯑꯩ ꯆꯠꯆꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯈꯪꯗꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯏꯕꯗꯨ ꯎꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯕ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯦ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯅꯍꯥꯟ ꯏꯅꯤꯡꯊꯧꯗ ꯃꯔꯨꯞ ꯍꯥꯏꯅ ꯀꯧꯔꯛꯄ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩ ꯍꯦꯛꯇ ꯍꯪꯂꯨꯔꯒꯦ. ꯀꯅꯥꯅ ꯈꯪꯕ, ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯨ." ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯂꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯁꯣꯝꯁꯦ ꯅꯍꯥꯟ ꯏꯅꯤꯡꯊꯧꯗ ꯃꯔꯨꯞ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯨ ꯅꯠꯇ꯭ꯔꯣ?" ꯂꯥꯏꯕ ꯕꯥꯁꯤ ꯈꯣꯡꯕꯗꯨ ꯇꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯥꯅꯦ, ꯁꯣꯝꯕꯨ ꯀꯅꯥꯅꯣ?" "ꯑꯩ ꯏꯅꯤꯡꯊꯧ ꯌꯣꯍꯦꯟꯕꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯐꯝ ꯑꯗꯨ ꯑꯣꯜꯍꯜꯂꯝꯕꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯕꯅ ꯃꯍꯥꯔꯥꯅꯤꯅꯤ ꯈꯪꯂꯕꯗ ꯃꯥꯒꯤ ꯄꯦꯟꯗꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯛꯏ꯫ "ꯅꯪꯅꯗꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯎꯕꯗ ꯃꯁꯛ ꯈꯪꯂꯤ, ꯑꯗꯨꯕꯨ ꯑꯗꯨ ꯀꯨꯏꯅ ꯇꯤꯟꯅꯔꯛꯂꯕ ꯑꯩꯒꯤ ꯃꯔꯨꯞꯅꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯐꯨꯔꯒ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯃꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯈꯤ꯫ ꯑꯣ, ꯃꯥꯒꯤ ꯃꯔꯥꯜ ꯑꯗꯨꯅ ꯉꯁꯤꯗꯤ
ꯃꯥꯗꯟꯗꯤ ꯐꯪꯖꯔꯦꯗꯅ. ꯀꯔꯤ ꯀꯔꯝꯕꯗꯅꯤ? ꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯒꯤ ꯃꯁꯥꯗꯣ ꯇꯤꯡꯈꯪ ꯃꯌꯥꯝ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯤꯠ ꯐꯥꯎꯕ ꯐꯥꯡꯕ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ. ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯔꯤ. ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯤꯡꯈꯪ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ. ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯗꯣ ꯅꯪ ꯑꯩꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯪꯍꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯍꯧꯖꯤꯛ ꯆꯪꯂꯨꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯪꯕꯨ ꯀꯔꯝꯅ ꯃꯁꯛ ꯈꯪꯒꯅꯤ? ꯃꯥꯗꯤ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯗꯅ ꯂꯩꯔꯕꯅꯤ. ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯪꯍꯟꯕꯤꯌꯨ. ꯑꯩ ꯃꯔꯨꯞ ꯌꯨꯍꯦꯟꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯂꯩ. ꯑꯩꯒꯤ ꯕꯥꯁꯤ ꯃꯈꯣꯜꯁꯦ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯥꯎꯏ, ꯑꯗꯨꯒ ꯑꯅꯥꯕꯁꯨ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ. ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯂꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯆꯪꯕ ꯌꯥꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃ ꯂꯩ, ꯃꯗꯨ ꯑꯩ ꯇꯥꯛꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯂꯥꯏꯕꯕꯨ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ. ꯀꯣꯅꯨꯡꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯌꯨꯍꯦꯟꯕꯒꯤ ꯀꯥꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯤ. ꯌꯨꯍꯦꯟꯕꯒꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯕꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯕꯅ ꯃꯥꯒꯤ ꯕꯥꯁꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯣꯡꯂꯝꯃꯤ. ꯂꯥꯏꯕꯅ ꯕꯥꯁꯤ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯌꯨꯍꯦꯟꯕꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯇꯤꯡꯈꯪ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯃꯥꯡꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯥꯏꯕꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯂꯥꯏꯕꯅ ꯌꯨꯍꯦꯟꯕꯕꯨ ꯀꯧꯔꯝꯃꯤ. ꯃꯔꯨꯞ, ꯃꯔꯨꯞ, ꯃꯤꯠ ꯄꯥꯡꯊꯣꯛꯑꯣ. ꯂꯥꯏꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯌꯨꯍꯦꯟꯕꯗꯨ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ. ꯍꯧꯖꯤꯛꯇꯤ ꯌꯨꯍꯦꯟꯕꯁꯨ ꯃꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯔꯛꯂꯦ. ꯌꯨꯍꯦꯟꯕꯅ ꯂꯥꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯔꯨꯞ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯇꯟꯖꯥꯗꯨꯗ ꯁꯥꯁꯤꯟꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯨꯍꯦꯟꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯍꯥꯔꯥꯅꯤ ꯑꯗꯨꯒ ꯂꯥꯏꯕꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥ? ꯑꯁꯦꯡꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯌꯨꯍꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ ꯑꯁꯦ ꯁꯥꯁꯤꯟꯅꯕꯤ ꯃꯍꯥꯔꯥꯅꯤꯅꯤ. ꯃꯥꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯈꯣ. ꯑꯁꯦꯡꯕ ꯃꯍꯥꯔꯥꯅꯤꯗꯤ ꯑꯩꯅꯤ. ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯦ ꯑꯣꯏꯍꯟꯈꯤꯕꯅꯤ. ꯋꯥꯗꯨ ꯍꯥꯏꯔꯒ ꯌꯨꯍꯦꯟꯕꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯔꯨꯞꯀꯤ ꯑꯅꯥꯕꯁꯦ ꯑꯩꯒꯤ ꯕꯥꯁꯤ ꯑꯁꯤꯅ ꯐꯈꯤꯕꯅꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨꯁꯨ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯅ ꯕꯥꯁꯤ ꯈꯣꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯔꯝꯗꯦ. ꯁꯥꯁꯤꯟꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯕꯗꯤ ꯉꯝꯂꯣꯏ. ꯑꯩ ꯏꯁꯥꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯨꯕ ꯀꯥꯟꯗ ꯃꯍꯥꯔꯥꯅꯤꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯑꯩꯅ ꯄꯤꯕ ꯆꯩꯅꯥ ꯑꯗꯣ ꯀꯣꯛꯂꯕꯅꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯁꯤꯟꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯑꯀꯤꯕ ꯁꯛꯐꯝ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ. ꯌꯨꯍꯦꯟꯕ ꯏꯉꯛ ꯉꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ. ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯩꯁꯦ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯤ. ꯅꯪꯅ ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯔꯨꯞ ꯑꯁꯤꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯤꯔꯥꯏꯕꯤꯈꯤꯕ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯄꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯛꯄ ꯂꯥꯛꯄꯅꯤ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ. ꯌꯨꯍꯦꯟꯕꯗꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯂꯥꯏꯕꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯝꯃꯤ. ꯌꯨꯍꯦꯟꯕꯅ ꯂꯥꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯔꯨꯞ, ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯔꯤ, ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯂꯥꯏꯕꯅ, ꯃꯔꯨꯞ, ꯂꯥꯟꯗꯕ ꯉꯝꯕ ꯀꯅꯥ ꯂꯩꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯕꯅ ꯌꯨꯍꯦꯟꯕꯕꯨ ꯀꯣꯜꯂꯝꯃꯤ. ꯌꯨꯍꯦꯟꯕꯅꯁꯨ ꯂꯥꯏꯕꯕꯨ ꯀꯣꯜꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯍꯦꯟꯕꯅ ꯂꯥꯏꯕꯕꯨ ꯀꯣꯅꯨꯡꯒꯤ ꯕꯥꯁꯤ ꯈꯣꯡꯕ ꯑꯣꯏꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯇꯠꯅ ꯊꯥꯅꯗꯅ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ.